Channel asibu yengbiriba kwai punum putaram oksari ngasigi maru oiba pau khara pijari. National Highway Phaoba Chatpa Ngamdaba furup asigi tunglam chat mi painingai oire haina Kairau Assembly Constituency gi MLA su oiriba PDA gi chairman Rameshor na phongdokre. Wapam asi Assembly Constituency asigi manung sanba Kairau Bitrada Laiba Youth Development Center Club ki nifuga mangarak suba mapok common gi thorongga mari lenana phongdokhibani. Thorom adugi athoyo mitunglen chu oina saruk yakiba PDA gi chairman MLA Rameshor na hai tangai phadana mapanda chatpada flight ta chatnabu honabada sauna khudong chadaba kaya lamdam asigi miyamna mayoknari masina maram oiraga maitai furup singi lakadaba matamda mipainingai oiraba furup ama oire haibasi mayek sengle maitai sing kananaba amadi Leibak ki chakot thaurangi matangda tha amagi manungda nongmuto oiraba supunduna khana nainabagi tangai padaba matam adu lakle state asida oiriba phiwam asina lamdam asida leiriba miyam cheltungi achauba awabu kaya mayoknare haibasi khangbang masi ko unanaba suba nomba kanba mathau tai loinana lorok pantha loiraga hanguna leiriba labukta mai morong amadi mana masing thajinduna senmilon phagana bu honnabagi tangai padaba adu lakle haina phongdoki thorom adugi manung chana mahiroi singi oiba layekpa changdamnaba pangthok pagaloinana MLA Rameshor na luchingba team amasu Bung Police Station gi osina luchingba football gi exhibition amasu lalholup singi sel gi demand na maram oiraga lamsang municipal council gi office matam kaktana thingin kre puba thangmangam loidaba sel gi demand sing piba ngamdaba amadi thawong asina maram oiraga council asi ningthina mathau tawbangam laktabadagi phibam lakpadagi office thinginbagi phirep asi lorokpani haina lamsang municipal council gi chairperson aribam thajana phongdokre lamsangda leiba council asigi office solonsilaba matung thajana hai haukiba sahi lising ani kulumdoi gi me ahumdagi leptana chathrakliba irang asina maram oiraga soallaba miyam amadi apunmagi saktam ngakna bohonabada council asigi maikaidagi angam thakta mateng pangdun lakli makha tanasu council asigi maikaida angam mateng pangkhigani haibagi thajaba lei adumakpu council asina konma mafam kayada red zone oina leibana sotharaba miyamgi yaipa thaurang paikhatnaba council asina honariba asi khangbi daduna makha tana kanagumba lup amataga puba thangmangam loidaba selgi demand tawbignu haina su mahagna appeal tarukhi haujik paliba BJP lenga asina asoiba khudimak mamangi lenga ka taisinduna leiba achum khongdang natte haina hanagi MP Dr Mainan phongdokre Jati gi mapa Mahatma Gandhi na ahanba oina Congress Party ki president oina kumjalising musangapan kunga mari gi December 13 ta pangthokiba Belgaon session gi sahi sama surakpagi centenary commemorative ki thauram Manipur Pradesh Congress Committee na sinduna BT Road leiba Congress Bhavan da pangthok Manipur Pradesh Congress Committee gi working president su oriba former MLA MD Fajur Rahman amadi party asigi luchingba kayana saruk yaradur pangthokiba thorom aduda jati gi mapa Mahatma Gandhi gi mitamda laisu katuna ikai khumnaba utki thorom aduga mari lenana hanagi MP Dr Thoksom Mainan hai India gi jati gi mapa Mahatma Gandhi na ahanba oina president oiduna pangthokiba Indian National Congress session aduda phongdokhiba non violence amasung non cooperative movement ani asi ngasigi mirolna kaupam tokte hariba khongthang ani asina leibak amagi political freedom phangbada natana sokna samnaba yadaba amadi kanglo purup khudimak na magi chanabi ngakna leibadasu mateng oigani haina lorombada natana kunai amada leiriba senmilon gi khenabasingchu kokpungangani haina takpiramu wapamsing ngasigi mirolna kaubudaba pai Centenary Commemorative Program asi Manipur khakta natana India gi mapam khudimakta Mahatma Gandhi bu nungsijaba mioi singda natana Congress Party amadi Karnataka lengakna su hiram kayada yumbam oduna pangthokli masigi manung chana Karnataka gi Belgaon bida pangthokadariba thoram aduda Manipur gi CLP leader o Ibobi amasung MP PCC gi president K Mekachandra yauna atai luchingba sing amadi Congress Party gi center gi luchingba kayana state amadi center anida hojik oiriba phiyam ching asigi matangda kupna khana nainagani masigi iroina hojik paliba lenga asina thabak thorom khudimakta mamangi lenga taisinu leibasi chumloi maduna afaba karisu porokpungam loi haina mahana phongdoki dictatorship government chalaina ba one nation one election pangthokna ba honariba asi MPP na yabungam loi one nation one election asi paliba BJP lengak asina dictatorship government salaina ba honabani maram aduna Manipur People's Party MPP na yabungam loi haina party asigi president Suren Sangbam Brojena phongdokre
पार्टी असि यांखई तरेट लक सूबा मपोक कुमन थोरम मरी लेना पोलो ग्राउंड मनिंग लेबा पार्टी असि ऑफिस पांगथोक थोरम वाफम असि फोंदोखिबनी पार्टी असि फिराल चिंखलब मतुंग पांगथोखिबा थोरम अदुदा महाकना हाई एमपीपी असि मणिपुर की ख्वाइदगी लीरबा रीजनल पॉलिटिकल पार्टी अमनी मियामगी फिरेपना हाई कमान ओइरगा मानबा अमदी चौखटपु खुनाई अमा ओइनबगी पांदमदा पॉलिटिकल पार्टी असिना थबक तौबनी लाइबक थीबदी मतम खरा से नबा लैरुबना स्टेट असेंबली इलेक्शन दा सरुक याबा ngamlamdrabasu लाकदरिबा लिसिंगनी कुंत्रेट की स्टेट असेंबली इलेक्शन असिदादी पार्टी असिना अचौबा रोल लौनबा थौरांग तौरी हौजिक पार्टी असि मपांगन सोनबा ओइबना मणिपुर थोकलिबा इरांग असिदा पार्टी असिना करिसु मतेंग तौबा ngamdaba असि यामना नुंगाइते अदुमकपु मणिपुर लेंगाकना मैतै सिंगी मथक्ता लांदारिबा कुकी टेरोरिस्ट सिंगी तकथोकनबा मखोइगी मथक्ता मिलिटरी ऑपरेशन तहनिंगी लोइनना मणिपुर गी ngangkhoi ngaknaba honabada leikhidraba singi mafamda matik chaba compensation pibada natana imung manungda ikai khumnaba uthanningi irang asiga mari lenana manipur miyamna tanba demand amata ngasi Phaoba पीबा लैत्री मदुगी मुहुत सई चारगा तोखिबा ngakतनी वन नेशन वन इलेक्शन नहुना सननबा होनरलिबा असिसु डिक्टेटोरियल गवर्नमेंट अदु सलाइबा यानब होनबनी मदुगी खुदम हाइबबु ताम लोइक्रबा पंचायत इलेक्शन गी थौपुबा सिंग नहुना इलेक्शन तौदुना खनबगी मुहुत लैंगाक असिगी फुरखाउद यावा मियोइसिंग खल्लगा कमिटी सेमदुना चलाइरिबा असिनी थोरम अदुदा पार्टी असिगी थौपुबा मियोइ कयाना सरुक याखिबगलोना पार्टी असिगी लैखिद्रबा अमदि लान असिना लैखिद्रबा सिंगी मफमदसु इकाई खुमनबा उतखि फमुनखिबदि अराइबनी लेबाक असि अमुक्ता हाना कलमखिगे हाइना चीफ मिनिस्टर नुंगथोमम बिरेन फोंदोखरे मणिपुर मचेत ताना थुगाइनब होनरमलिबा कांगबुना ngасidi मराइबाक निंगबा सादुना अपुनबगी सक्तम काइदनब होनरिबा लेंगाक असिदा खुदो मित थिन्दुना वांगांगलकपा असि अंगकपा फावी चीफ मिनिस्टर गी फम मुनखिबा अदुदि अराइबनी लेबाक असि अमुक्ता हाना कलमखिगे हाइना चीफ मिनिस्टर नुंगथोमम बिरेन फोंदोखरे वाफम असि लेबाक असिगी प्राइम मिनिस्टर ओइरंबा अटल बिहारी वाजपेयी गी चामरक सुबा मपोक कुमन थोरंग मरी लेनना थंबान छंगलेन पांगथोखिबा गुड गवर्नेंस डे गा मरी लेनना महाकना फोंदोखिबनी चीफ मिनिस्टर ना हाई लेबा कनगे हाइबगी मुहुत्ता लेंगाक थुगाइनबा मांगदा थमलगा चथरलिबा पॉलिटिक्स अदुदि यामना हंतबा थाकी पॉलिटिक्स नि मियामदा अरानब प्रोपेगंडा कया संदोकलगा पालिबा लेंगाक असिबु लान उहननबा लालोंग कया लेप्तना चथरगली मराल सिगी हाइरबसु युमफम यावबा वफमदा मराल सिबियु युमफम यावदना मराल सिबनदि कुइना चलोय मदुगी मथक्ता कुमथरगा बीजेपी कदोंदा पॉलिटिक्स तौरई मणिपुर बीजेपी बुनुसु मी मरांग कायने लई अमन हाइजिन तौरगा इपी सेंटर पॉलिटिक्स सानरगा तोखाई शासन तौदुदी मतम कुइना चंगलोय पावर खक्ता मिकादुना पॉलिटिक्स तौगदबा पार्टी दी बीजेपी नते बीजेपी दी नेशन फर्स्ट हाइबा वखलोंदा युमफम ओइरगा सेमकिबा पार्टी अमनी बीजेपी लेरिंगेदा मणिपुर थुगाई नबा कनागिसु मतिक नते ngasi मणिपुर मियामना खमथेंगना वानरिबा असि कनानानो कनाना सुरम मईनो ngasi मई हौना चाकलिबसी अखोई खंगमिनसी मतम अदुगी कांग्रेस पार्टी की लुसिंगबसिंगना म्यांमार लालौबसिंग अदुबो रिकग्निशन पीरगा करी करम ग्राउंड सु तरमलिबनो हाइबसु महाकना हंकी ngasi अखोइना फंगलिबा चैथेंग असि सुगी मरमदा वाखलोन मानबा मखोइ मसेल पुनसिनदुना मणिपुर इरांग थोनलकपनी हाइबसी हिक्तोकपा याद्रबो फमनी सुगी मिंगदा पुनमक अयाबा पिथोकलमलगा हौजिक मई हौना चाकलिबा मतम असिदना बीजेपी दा मराल सिरी मखोइना तौरंबा अरानबसिंग अदु तुंगदा सोइरकपा तारे हाइदुना रिव्यू तौरुबदगी इरांग असि हौरखिबनी बिसिंग अदु थोलगनी हाइबदगी मखोइ मसेल पुनसिनदुना इशू अदु डाइवर्ट तौनबा कन होनरी अदुबु नोंम नत्रगा नोंमदि असुम अरान मियामना सोइदना खंगनरकनी हाइना चीफ मिनिस्टर नुंगथोमम बिरेना कांग्रेस ता मराल कया सीकी।